ꯑꯍꯥꯟꯕꯃꯛꯇꯗ ꯏꯄꯥꯛ ꯇꯤꯚꯤ ꯅ꯭ꯌꯨꯁꯅ ꯑꯗꯣꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯃꯠ ꯃꯥꯟꯅꯅ ꯆꯠꯃꯤꯟꯅꯧ ꯌꯥꯗ꯭ꯔꯕ ꯕꯤꯖꯦꯄꯤꯒꯤ ꯑꯦꯝꯑꯦꯜꯑꯦꯁꯤꯡ ꯑꯣꯏꯍꯜꯂꯛꯄ ꯉꯥꯛꯇꯅꯤ꯫ ꯕꯤꯖꯦꯄꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯦꯝꯑꯦꯜꯑꯦꯁꯤꯡꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯗꯤ ꯋꯥꯏꯈꯨꯒꯤ ꯀꯜꯆꯔꯒ ꯆꯞ ꯃꯥꯟꯅꯕꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ꯫ ꯂꯤꯗꯔ ꯑꯃꯅ ꯈꯖꯤꯛꯇꯪ ꯐꯒꯠꯂꯛꯄ ꯃꯇꯝꯗ ꯂꯤꯗꯔ ꯑꯃꯅ ꯑꯃꯨꯛ ꯆꯤꯡꯊꯅꯕ ꯍꯣꯠꯅꯕꯒꯤ ꯀꯜꯆꯔ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔ ꯀꯥꯡꯈꯣꯡ ꯆꯥꯏꯔꯤꯕꯅꯤ꯫ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯒꯤ ꯂꯩꯉꯥꯛꯅ ꯄꯤꯕ ꯈꯨꯗꯣꯜ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯒꯤ ꯂꯩꯉꯥꯛ ꯑꯃ ꯂꯥꯛꯍꯜꯂꯛꯂꯤꯕ ꯑꯁꯤꯁꯨ ꯀꯅꯥꯅꯁꯨ ꯅꯠꯇꯦ ꯕꯤꯖꯦꯄꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯦꯝꯑꯦꯜꯑꯦꯁꯤꯡꯅ ꯃꯈꯣꯏ ꯃꯁꯦꯜ ꯁꯛꯇꯤ ꯇꯥꯟꯅꯕ ꯑꯃꯗꯤ ꯐꯝ ꯃꯨꯟꯅꯔꯛꯄꯗꯒꯤ ꯊꯣꯔꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯤꯌꯥꯝꯅ ꯀꯔꯤ ꯈꯜꯂꯤ, ꯃꯤꯌꯥꯝꯒꯤ ꯑꯋꯥꯕꯅ ꯀꯔꯤꯅꯣ, ꯃꯤꯌꯥꯝꯒꯤ ꯂꯟ ꯊꯨꯝ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯀꯔꯝꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯒꯗꯒꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗꯤ ꯑꯃ ꯐꯥꯎꯕ ꯕꯤꯖꯦꯄꯤꯒꯤ ꯑꯦꯝꯑꯦꯜꯑꯦꯁꯤꯡꯗ ꯌꯥꯎꯗꯦ꯫ ꯑꯩꯅ ꯅꯤꯡꯂꯤꯕ, ꯑꯩꯅ ꯄꯥꯝꯂꯤꯕ, ꯑꯩꯅ ꯅꯤꯡꯂꯤꯕ ꯄꯥꯟꯗꯝ ꯑꯗꯨ ꯌꯧꯗ꯭ꯔꯤ ꯐꯥꯎꯕ ꯊꯕꯛ ꯇꯧꯒꯅꯤ, ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯎꯔꯣꯏ ꯍꯥꯏꯕ ꯀꯟꯁꯦꯞ ꯑꯁꯤꯗ ꯂꯣꯏꯅ ꯂꯩꯅꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2023ꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯍꯧꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡꯗ ꯃꯇꯦꯡ ꯈꯔ ꯄꯤꯕ ꯅꯠꯇꯅ ꯕꯤꯖꯦꯄꯤꯒꯤ ꯑꯣꯏꯕ ꯀꯔꯝꯕ ꯑꯦꯝꯑꯦꯜꯑꯦꯁꯤꯡꯅ ꯂꯥꯜ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯑꯃꯗꯤ ꯁꯥꯟꯇꯤ ꯄꯨꯔꯛꯅꯅꯕ ꯀꯔꯝꯕ ꯊꯧꯗꯥꯡ ꯂꯧꯈ꯭ꯔꯕꯒꯦ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃꯅꯤ꯫ ꯁꯛꯇꯤ ꯃꯨꯟꯅꯕ ꯑꯃꯗꯤ ꯐꯝ ꯄꯥꯝꯕꯅ ꯃꯤ ꯀꯥꯟꯅꯔꯕ ꯑꯦꯝꯑꯦꯜꯑꯦꯁꯤꯡ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯋꯥꯀꯠ ꯇꯥꯕꯤꯗꯦ꯫ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯅꯤꯡꯊꯤꯅ ꯇꯝꯂꯛꯄ ꯃꯤꯑꯣꯏꯁꯤꯡꯗ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯈꯜꯂꯒ ꯃꯤꯅꯤꯁꯇꯔꯒꯤ ꯐꯝ ꯄꯤꯕꯒꯤ ꯋꯥꯐꯝꯁꯨ ꯂꯩꯇꯦ꯫ ꯑꯩꯒꯤ ꯃꯤ, ꯃꯥꯒꯤ ꯃꯤ ꯍꯥꯏꯅ ꯈꯥꯏꯗꯣꯛꯇꯨꯅ ꯃꯤꯅꯤꯁꯇꯔ ꯄꯤꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯂꯕꯅꯤꯅ ꯃꯦꯟꯃꯥꯟ ꯇꯥꯗꯕ ꯑꯦꯝꯑꯦꯜꯑꯦꯁꯤꯡ ꯑꯗꯨꯅ ꯃꯟꯇ꯭ꯔꯤ ꯍꯦꯛ ꯑꯣꯏꯈꯤꯕꯗꯒꯤꯗꯤ ꯇꯧꯒꯗꯕ ꯑꯃꯗꯤ ꯇꯧꯔꯣꯏꯗꯕ ꯑꯃꯠꯇ ꯈꯪꯗꯕ ꯃꯈꯩ ꯊꯕꯛ ꯇꯧꯔꯛꯄꯗꯒꯤ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔ ꯂꯣꯏꯁꯤꯜꯂꯛꯂꯕꯅꯤ꯫ ꯃꯤꯅꯤꯁꯇꯔ ꯍꯦꯛ ꯑꯣꯏꯈꯤꯕꯗꯒꯤꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯂꯟ ꯊꯨꯝ ꯂꯦꯞꯁꯤꯟꯕ, ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯁꯅꯥ ꯂꯨꯄꯥ ꯂꯦꯞꯁꯤꯟꯗꯨꯅ ꯃꯤꯌꯥꯝꯒꯤ ꯏ ꯆꯨꯞꯄ ꯍꯥꯏꯕꯁꯤꯅ ꯄꯨꯝꯅꯃꯛꯀꯤ ꯋꯥꯈꯜꯗ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯗꯨꯅ ꯄꯤꯔꯛꯄ ꯈꯨꯗꯣꯜꯅꯤ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯀꯥꯡꯈꯣꯡ ꯆꯥꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ꯫ ꯀꯨꯀꯤ ꯑꯃꯗꯤ ꯃꯩꯇꯩ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯆꯍꯤ 2 ꯍꯦꯟꯈ꯭ꯔꯦ꯫ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯒꯤ ꯏꯔꯣꯏꯅꯅ ꯕꯤꯖꯦꯄꯤ ꯑꯦꯝꯑꯦꯜꯑꯦꯁꯤꯡꯒꯤ ꯃꯅꯨꯡꯗꯁꯨ ꯀꯟꯐ꯭ꯂꯤꯛ ꯊꯣꯔꯛꯇꯨꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯆꯧꯀ꯭ꯔꯤ ꯑꯃꯨꯛ ꯃꯨꯟꯅꯔꯛꯂꯤꯕꯅꯤ꯫ ꯂꯩꯕꯥꯛꯀꯤ ꯈꯜꯂꯒꯗꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯆꯧꯀ꯭ꯔꯤ ꯃꯨꯟꯅꯔꯣꯏ, ꯄꯥꯝꯂꯤꯕꯗꯨ ꯀꯔꯤꯅꯣ, ꯄꯥꯝꯗꯕꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯟꯗꯣꯛꯂꯒ ꯐꯝꯃꯤꯟꯅꯔꯒꯗꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯇꯨ ꯊꯣꯛꯂꯝꯂꯣꯏ ꯈꯜꯂꯤ꯫ ꯀꯠꯊꯣꯛꯄꯒꯤ ꯁꯔꯨꯛ ꯌꯥꯎꯗꯕ ꯃꯁꯥꯒꯤ ꯁꯨꯕꯤꯙꯥꯅ ꯃꯥꯡꯗ ꯊꯥꯔꯒ ꯊꯕꯛ ꯇꯧꯔꯕꯅꯤꯅ ꯉꯁꯤꯗꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯋꯥꯃꯤꯟꯅꯔꯤ꯫ ꯂꯟ ꯊꯨꯝ ꯁꯅꯥ ꯂꯨꯄꯥ ꯂꯦꯞꯁꯤꯜꯂꯒ ꯂꯩꯔꯤꯕ ꯃꯤꯅꯤꯁꯇꯔ ꯑꯦꯝꯑꯦꯜꯑꯦꯁꯤꯡꯗꯤ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯎꯔꯣꯏ꯫ ꯃꯈꯣꯏꯅ ꯂꯦꯞꯁꯤꯟꯈꯤꯕ ꯃꯔꯜ ꯃꯊꯨꯝꯁꯤꯡ ꯑꯗꯨ ꯀꯥꯏꯔꯒ ꯆꯥꯔꯤ, ꯁꯨꯔ ꯅꯣꯝꯂꯒ ꯆꯥꯖꯔꯤꯕ ꯃꯤꯌꯥꯝꯗꯤ ꯍꯥꯀꯥ ꯂꯥꯎꯅꯔꯤ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯑꯁꯤ ꯀꯔꯤ ꯑꯣꯏꯔꯤꯕꯒꯦ, ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯀꯨꯞꯊꯅ ꯌꯦꯡꯕ ꯍꯩꯔꯒꯗꯤ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯃꯤꯅꯨꯡꯁꯤ ꯁꯣꯏꯗꯅ ꯐꯥꯎꯒꯗꯕꯅꯤ꯫ ꯃꯗꯨ ꯌꯦꯡꯕ ꯍꯩꯕ ꯑꯦꯝꯑꯦꯜꯑꯦꯁꯤꯡ ꯑꯃꯠꯇ ꯕꯤꯖꯦꯄꯤꯒꯤ ꯃꯅꯨꯡꯗ ꯂꯩꯇꯦ ꯈꯜꯂꯤ꯫ ꯀꯟꯁꯇ꯭ꯔꯛꯇꯤꯕ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯆꯦꯟꯕ ꯑꯦꯝꯑꯦꯜꯑꯦ ꯑꯃꯠꯇꯁꯨ ꯌꯥꯎꯗꯦ꯫ ꯃꯤꯌꯥꯝꯒꯤ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎ ꯂꯥꯛꯂꯒꯅ ꯁꯛꯇꯤ ꯁꯤꯖꯤꯟꯅꯗꯨꯅ ꯂꯣ ꯏꯟꯐꯣꯔꯁꯤꯡ ꯕꯣꯗꯤꯗ ꯃꯤꯌꯥꯝ ꯅꯩꯈꯥꯏꯍꯟꯕ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯗꯗꯤ ꯃꯥꯡꯖꯤꯜ ꯊꯥꯔꯒ ꯆꯠꯂꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯔꯥꯖꯅꯤꯇꯤꯒꯤ ꯐꯤꯕꯝ ꯑꯁꯤ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯂꯤꯕ ꯅꯦꯁꯅꯦꯜ ꯃꯤꯗꯤꯌꯥꯁꯤꯡꯅ ꯀꯔꯝꯕ ꯔꯤꯄꯣꯔꯠ ꯄꯤꯔꯤꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯌꯦꯡꯕ ꯍꯩꯇꯦ꯫ ꯅꯦꯁꯅꯦꯜ ꯃꯤꯗꯤꯌꯥꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯕꯤꯖꯦꯄꯤ ꯑꯦꯝꯑꯦꯜꯑꯦꯁꯤꯡ ꯄꯨꯟꯁꯤꯟꯅꯕ ꯍꯩꯇꯕ, ꯁꯛꯇꯤ ꯇꯧꯕ ꯃꯤꯀꯥꯕ ꯑꯗꯨꯒꯨꯝꯕ ꯀꯥꯡꯕꯨꯅꯤ ꯍꯥꯏꯅ ꯏꯔꯛꯂꯤꯕ ꯑꯁꯤ ꯎꯕꯗ ꯃꯅꯤꯄꯨꯔꯗ ꯂꯩꯅꯤꯡꯕ ꯄꯣꯛꯇ꯭ꯔꯦ꯫ ꯃꯆꯣꯏ ꯇꯥꯔꯤꯕ ꯕꯤꯖꯦꯄꯤꯒꯤ ꯑꯦꯝꯑꯦꯜꯑꯦꯁꯤꯡ ꯄꯨꯟꯁꯤꯟꯅꯗ꯭ꯔꯤ ꯃꯈꯩ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯂꯤꯡꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯊꯣꯛꯂꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯅꯔꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯕꯤꯖꯦꯄꯤꯒꯤ ꯑꯦꯝꯑꯦꯜꯑꯦꯁꯤꯡꯅ ꯇꯣꯉꯥꯟꯕ ꯋꯥꯍꯟꯊꯣꯛ ꯑꯃꯗ ꯄꯨꯔꯒ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯂꯤꯡꯕ ꯉꯝꯗ꯭ꯔꯤꯕ ꯑꯁꯤ ꯀꯨꯀꯤ ꯑꯃꯗꯤ ꯃꯩꯇꯩ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯅꯅꯤ꯫ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯂꯣꯏꯁꯤꯟꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯂꯩꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯊꯣꯛꯂꯔꯣꯏ ꯍꯥꯏꯅ ꯇꯣꯉꯥꯟꯕ ꯃꯑꯣꯡꯗ ꯋꯥꯍꯟꯊꯣꯛ ꯄꯤꯔꯒ ꯂꯩꯅꯔꯤ꯫ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯁꯦꯟꯇꯔꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟꯕ ꯂꯤꯗꯔꯁꯤꯡꯅ ꯄꯤꯕ ꯑꯣꯄꯤꯅꯤꯌꯟꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯀꯟꯐ꯭ꯂꯤꯛ ꯍꯥꯏꯕꯗꯤ ꯕꯤꯖꯦꯄꯤ ꯑꯦꯝꯑꯦꯜꯑꯦꯁꯤꯡꯒꯤ ꯃꯅꯨꯡꯗ ꯇꯣꯠꯅ ꯇꯤꯟꯅꯕ ꯌꯥꯗ꯭ꯔꯤꯕ ꯑꯁꯤ ꯌꯥꯁꯤꯟꯅꯔꯕ ꯃꯇꯝ ꯑꯗꯨ ꯈꯛꯇꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯁꯦꯟꯇꯔꯗ ꯂꯩꯔꯤꯕ ꯕꯤꯖꯦꯄꯤꯒꯤ ꯂꯤꯗꯔꯁꯤꯡꯅ ꯈꯪꯕꯗꯒꯤ ꯃꯈꯣꯏꯅꯁꯨ ꯑꯆꯧꯕ ꯄꯣꯂꯤꯇꯤꯀꯦꯜ ꯒꯦꯟ ꯑꯃ ꯐꯪꯅꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯔꯤ꯫ ꯂꯩꯉꯥꯛꯇ ꯁꯄꯣꯔꯠ ꯇꯧꯔꯝꯕ ꯑꯦꯝꯑꯦꯜꯑꯦ ꯃꯤꯅꯤꯁꯇꯔꯁꯤꯡꯗꯅ ꯑꯃꯨꯛ ꯍꯥꯏ, ꯗꯤꯁꯤꯗꯦꯟ ꯑꯦꯝꯑꯦꯜꯑꯦꯁꯤꯡꯗꯅ ꯑꯃꯨꯛ ꯍꯥꯏ, ꯌꯣꯡꯒꯤ ꯇꯜꯂꯦꯟꯒꯨꯝꯅ ꯕꯤꯆꯥꯔ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯂꯤꯗꯔꯁꯤꯡꯒꯤ ꯆꯥꯛꯊꯥꯛꯅ ꯑꯦꯝꯑꯦꯜꯑꯦꯁꯤꯡꯅ ꯍꯨꯟꯕꯒꯨꯝ ꯇꯧꯔꯤ ꯍꯥꯏꯅꯔꯤ꯫ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯂꯣꯏꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯂꯨꯞ ꯀ꯭ꯔꯣꯔꯅ ꯈꯨꯖꯤꯡ ꯑꯣꯏꯔꯒ ꯗꯣꯅꯦꯁꯟ ꯇꯧꯕꯒꯤ ꯆꯠꯅꯕꯤ ꯑꯃꯁꯨ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯅꯔꯛꯂꯤ꯫ ꯃꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯑꯦꯝꯑꯦꯜꯑꯦꯁꯤꯡꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯁꯛꯇꯤꯁꯤꯡ ꯑꯗꯨ ꯐꯪꯅꯅꯕ ꯍꯣꯠꯅꯕꯗ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯊꯥꯗꯔꯈꯤꯕ ꯆꯥꯎꯔꯕ ꯁꯦꯜꯐꯝꯁꯤꯡ ꯑꯗꯨ ꯊꯩꯗꯣꯛꯂꯒ ꯋꯥꯅꯣꯝ ꯁꯦꯜ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯑꯃꯁꯨ ꯂꯥꯛꯇꯕ ꯅꯠꯇꯦ꯫ ꯑꯟꯐꯤꯠ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯤꯌꯥꯝꯒꯤ ꯂꯤꯗꯔꯅꯤ ꯍꯥꯏꯅ ꯊꯣꯛꯂꯒꯗꯤ ꯃꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯍꯧꯖꯤꯛ ꯃꯥꯡꯗ ꯇꯥꯔꯒ ꯂꯩꯔꯤꯕ ꯋꯥꯐꯝꯗꯤ ꯃꯆꯣꯏ ꯇꯥꯔꯤꯕ ꯕꯤꯖꯦꯄꯤꯒꯤ ꯑꯦꯝꯑꯦꯜꯑꯦꯁꯤꯡ ꯍꯥꯟꯅ ꯄꯨꯟꯁꯤꯟꯅꯕꯤꯈꯣ, ꯃꯠ ꯑꯃꯠꯇ ꯑꯣꯏꯅ ꯃꯥꯟꯅꯔꯕ ꯂꯤꯗꯔ ꯑꯃ ꯈꯟꯕꯤꯌꯨ꯫ ꯃꯇꯝ ꯑꯗꯨ ꯈꯛꯇꯗ ꯃꯅꯤꯄꯨꯔꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯂꯥꯛꯇꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯀꯔꯤꯒꯨꯝꯕ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯩꯇꯩ ꯑꯃꯗꯤ ꯀꯨꯀꯤ ꯑꯅꯤꯒꯤ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯁꯨ ꯑꯊꯨꯕ ꯃꯇꯝ ꯂꯣꯏꯁꯤꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯊꯥꯖꯕꯅꯤ꯫ ꯇꯥꯕꯗ ꯌꯥꯝ ꯑꯉꯛꯄ ꯄꯥꯎ ꯑꯃꯅ
अमेरिका की सिटी हवाई अमदी ऑस्ट्रेलिया लेबाक अनिगी मरक्ता लैरिबा साउथ पैसिफिक ओशन की मनुंग चनबा तुवालु हाइरिबा आइलैंड असी समुद्र की इरोलनुंगदा तपना तपना लुपथरकपना मरम ओइरगा आइलैंड असिदा लैरिबा मियोइसिंग ऑस्ट्रेलिया दा चंगजफम लौदुन लैरगी हाइबगी एप्लीकेशन थारकरे हाइर पनबा याबदी तुवालु हाइरिबा आइलैंड असिदा लैरिबा मियोइसिंग अयाम्बना ऑस्ट्रेलिया की सिटीजन ओइन लैखिबि याना लैरे रिपोर्ट अमगी मतुंग इना लाकदरिबा चही 2050 फाउबगी मनुंगदा तुवालु हाइरिबा आइलैंड असी समुद्र इरोलनुंगदा मपुंग फाना लुपखरगनी हाइन अखंग हाइसिंग हाइनरी हौजिक फाउबदा तुवालु आइलैंड लैरिबा मियोइ लिसिंग तरागा चतुक निफुहुमदु असिगी मनुंगदा मियोइ लिसिंग मरिगी यांखैनिथोइ रोमना ऑस्ट्रेलिया दा चे थादुन लैबाक असी सिटीजन ओइहनबिनबा हाइजरकरे हाइरे ऑस्ट्रेलिया गवर्नमेंट असी तुवालु आइलैंड दा हौजिक ओइरिबा फिबम मसिगी येंगलगा तुवालु गे मियोइसिंग हौजिकमकी ओइनदि ऑस्ट्रेलिया गे सिटीजन ओइहलगनी हाइना लौथोकपा लैत्रबसु खुदक्की ओइबा क्लाइमेट वीजा प्लान तौदुना तुवालु मियाम ऑस्ट्रेलिया दा लैननबा थौरंग पाइखटपा हौग्रे क्लाइमेट वीजा प्लान असिगी मनुंग चना तुवालु गे मियाम ऑस्ट्रेलिया दा लैदुना थबक तौबगी राइट लेमना लैंगबै खुदोंचाबा एजुकेशन की फैसिलिटी अमदी लैननबा युम फंगनी हाइरे थौरांग असी कुमजा 2023 की तुवालु अमदी ऑस्ट्रेलिया लेबाक अनिगी मरक्ता तौनखिबा एग्रीमेंट अमगी मखादा चटनगदबनी रिपोर्ट असिगी मतुंग इना तुवालु हाइरिबा आइलैंड असी समुद्र की इरोलनुंग लुपखरबसु यानाबगी मतुंग इना तुवालु आइलैंड की मफम असी ऑस्ट्रेलिया की ओइगनी पनबा याबदी हौखिबा कुमजा 2022 दा मिश्राना पांथोखिबा COP 27 दा तुवालुन आइलैंड असी मालेमगी ओइन अहानबा ऑनलाइन ओइबा लेबाक अम ओइरगनी हाइन लौथोखिबसु लैख्रबनी अमरोमदा अमुक अमेरिका की प्रेसिडेंट डोनाल्ड ट्रम्पना हंदक लेबाक 35 दा अमेरिका दा चंगलक यारोइ हाइन अथिंग थमखिबा असिगी मनुंगदा तुवालुसु अमु ओइरिबनी मरम मदुना तुवालु की मियाम अमेरिका दा चंगजफम लौबा यारोइ हाइनसु रिपोर्ट असिन मखा तार पाव असिगी सरुक अम ओइना मिडल ईस्ट की पाव खर अपडेट तौजगे यूनाइटेड स्टेट्स ऑफ अमेरिका की प्रेसिडेंट डोनाल्ड ट्रम्पना फोंदोखिबगी मतुंग इना नुमित हुमफुनी की ओइबा गजा सीजफायर अम इजराइल की माइकेदगी अयाबा पिकली हाइरे महाकी माइकेदगी यूएस एडमिनिस्ट्रेशन प्रपोज तौखिबा सीजफायर अदुगी कानूनसिंग अदु इजराइल अयाबा पिकपनी हाइना ट्रम्पना हाइकी वफम मसी डोनाल्ड ट्रम्पना इजराइल की प्राइम मिनिस्टर बेंजामिन नेतन्याहूगा उनदुना वरी सानगदबा नुमित खरनिदा ngairaba matamda phongdorapani mahakna hai US की ऑफिशियल सिंग इजराइल की ऑफिशियल सिंग गजा दा उनरबा मतुंग कुपना खनरबा मतुंग दा हाइरिबि यानबा सि पुरखिबन लोइनना प्रपोजल अदु इजिप्ट अमसुंग कतार की मिसिंगना हमास की माइकेद प्रपोजल अदु पीदुना यानबा पुरखपगी अचौबा तंजा अमसु लाक्लिबन हमास की कांगुकना प्रपोजल अदु यारकपन मखोई ख्वाइदगी अफब ओइगनी मदु नत्रबदी हेन सोक्सिलकनी हाइरि निंगसिंगबा याय US की माइकेदगी इजराइल अमसुंग हमास की माइकेद हानदगी हौना सीजफायर लैननबा कन्ना होननु लाखिबन जनवरी थादा लयमलबा मतुंग मार्च थादा अमु इजराइल की माइकेदगी थुगाइदुना अहेन एटेक्शन चथदुन लाखिबन सीजफायर की माइकेद माइकेद कयादे अकनबा प्रेशर लाखिबा अमदी गजादा हौजि हौजि ओइबा लैरिबा चाना थकनबी अवाबा नंगलिबा अमदी अतोप लैना तिना कया लाखपा यरपगी अकीबा असिनसु अचौबा मरम अमु ओइदुना सीजफायर असि लखलकनबा होटनबनी हाइना एक्सपर्ट कयाना मतांगि फोंदोकनरि नकल अमरोमदा सही अनी फजिलकदरबा हमास अमदी इजराइल अनी गजादा सोकरिब लाल असिगी मनुंचना हौखिबा पुंग कुनमरगी मनुंगदा इजराइल डिफेंस फोर्स IDF न लंदादुना गजादा पैलेस्टाइन मचा 94 हाटख्रे पनबा याबदी लाल असिदा हौजक फाउबगी ओइना इजराइल की लनमिसिन गजादा पैलेस्टाइन मचा 53 हाटख्रे लोइनना लाल असिदा पैलेस्टाइन मचा 1,53,900 हेना असोकपा नंगहनगरे हाइरि गजा की लान खर तपथलबसु ईरान सोकनरिबा लाल असि हेक लोखिबगा गजा की लाल अमुक हेन कंखलक्तुना मिसी मिना काहेन योरखिबनी हाइरे अतोपा पाव अमना अमेरिका अमदी इजराइल ईरान न्यूक्लियर की खुलाई लैबि यारोइ हाइदुना B2 बॉम्बर प्लेन सिजनदुना बंकर बस्टर बॉम्ब थादुना ईरान की न्यूक्लियर प्लान अनि थुवाइख्रबसु लैबाक असिगी प्रेसिडेंट मसूद पेजेस्कियाना न्यूक्लियर की खुलाई मखाताना सानरबगी थबक हौरगनी हाइन लौथोखरे मसूद पेजेस्कियाना न्यूक्लियर की खुलाई सागनी हाइन लौथोरकपगा लोइनना न्यूक्लियर खुलाई की मतंगदा लोइनना इंटरनेशनल एटॉमिक एजेंसी के थमनरम एग्रीमेंट फाउबा तोकलगनी हाइना फोंदोखिबन वफम असी हेक ताबगा अमेरिका की प्रेसिडेंट डोनाल्ड ट्रम्प अमदी इजराइल की प्राइम मिनिस्टर बेंजामिन नेतन्याहू ईरान दा मखाताना करम एटेक चथगदगी हाइबगी मतंगदा खन्नबा हौग्रेजु हाइरि पनबा याबदी हंदक अमेरिका मतिक मयाय लैरबा बंकर बस्टर बॉम्ब ईरान दा थाददुना न्यूक्लियर प्लान थुगाइनबा होटनख्रबसु न्यूक्लियर खुलाई साबदा तंगाई फदन सिजनगदबा यूरेनियम किलो 100 रोम ईरान दा यामना हाइना सिंगना लोटुना कनबा ngमहौखिबनी हाइनसु रिपोर्ट असिन मखा तार नकल अमरोमदा अमेरिका की प्रेसिडेंट डोनाल्ड ट्रम्पना लेबाक असिगी हानागी प्रेसिडेंट जो बाइडेन बु हुंदुना ngang sakibata natana
machin thidun chei thangkhibagi thawngbu lebak miyamna president amagi sajat natti haina akanba mongda pendaba phudukna khre hai panba yabadi Donald Trump na America amadi China leba ani marakta hauji hauji leiba phattana leiba mari asi Joe Biden thokhallambani haina su akanba maral siki masita natana Donald Trump na America gi hanagi president Joe Biden na president oiringi matamda mahaki machanu pa yauna miyo kayagi mataktasu leiram achauba case kaya ngakpi khib adugi matangdasu amuk hana thigatna order amasu thokre hai Joe Biden na president am oibagi right sing adu aranma mongda suinaki haina su Donald Trump na makhatana phongdoki haina su pawo sigi source amana hai Malamgi tongan mafamsingda thokpa thodok wathok kayagi ipausing amadi saknareba miyoy kayagi wakhalloksingbu miyamda yauhanduna miyamgi mitnakong oihaliba Ipak TV News haiba News Networking YouTube channel amadi Facebook page asibu adumna like, share, comment, follow amadi subscribe tawbiduna tungkoina miyamgi seba tawba ngamnanaba support tawbiyu haizari. Ningsing bayay Ipak Group of News haiba News Networking body asigi mityeng makhada Ipak TV News haiba YouTube channel amadi Facebook page asi hangdoktuna miyamgi seba tawduna laglibani.